Miying tabiri basing kwai kodi mapu han mukta da fike channel fathamina sikamina si channel asina taram noksuri amadi ikongno kurumjari channel asina left naidana sayul kudingi nomajing namit kudingi thamjari ba sayul girasi fall ngasi su puduna laksari ngasi jun gi tang kuni thoi degina lakadari ba tang kuni pan fawgi oiba sayul sigirasi fall puduna laksari ngasi gi sayul girasi fall asiso mahusagumna tangka ani thokna thamjagani ngasi gi tangkak ta ahan ba tangkak ki oina tang kuni thoi degina kun mari fawgi ama aduga lemhori ba tang kun manga degina tang kuni pan fawgi ama thamjaraba matungda sayul sida rasipol khodemaki oina mahigi haksangi amati pakang le sabisingi kari kari phol leri habado thamjanaba gi tajado lawjage Rasipol Trani Toshida, Miss Rasipol the Hosere Herga, Arubida, Min Rasipol the Lucin Jagani, Kudol Tomjage, Fiki Senel, Fataminasi Kaminasi, Senel Sena, Sayul Yona Tomjariba, Sayul Girasifol, Kudol Tomjage, Yikaminasi. Hi, ma'am. Wait, Papa, I think you can subscribe the video, please. For a man, doing a sigi tamjari basayol girasi foldum, me young taminasi, at the wapamadan tamjoge, Isagi Quiraga, say he am kalapagi in a Isagi Tawai, young kalapa, a chin mehan kalapuna, Maram Oraga. Matang sana video say, Miam the Pamnariba, Miam the Nariba video, Miam the Kanbira good video, as a Takasabang of the day, I'm a Padana. No imagine the city, Sudi Suwa Venina. Rasipol si dia lep dengan ngak thaga sabangam sabani atai matam da sok video si miam na khanbirak pa miam na ngainari ba khurang na ngainari ba video kya si tang sana tapu su tamna da musim jara kya ba wapam ji thamjage achin ba kya sin ngam jadabani for edudi miam rasipol si khudol tam jarage ahan bata mes rasipol ahan bata gaki tang kuni thoi dagi kun mari fo bagi manungda Panduna leki besel fangani wakal yamna khanba matam oigani anoba nungaiba pawsu adumak tagani fam hongdo hongjin laigani fam hongdo hongjin sina maram oraga ayamba nungaiba paw wakalda isana pamjakiba thabaktumak phangba ayamba oigani imung manung santi oigani lemhori batang kulum doidagina lakpigani kun manga dagina kuni pan fawbagi manungda karbar toba yamna kanagani Mina san bigani, one almost my fakani, Mohigi oina fazana adamak satabangangani, Wakang servicing on a day, Haina Singagani. Anisubada, Bris Rasifol, Tamsage, Ahan Mataka Kitang Kuni Toydagina, Kun Mari Fawagi Manunga, Anuba, Tabaki Pau Tagani. From Hongani, Tikato Bakanagani, Maruki Mating Pangani, Larik Fongani. Lemhori batang kun manga dagina kani pan fawbagi manungda lamda chatpa kaide suba no makana gani lighting gi thabak tapukning sangani mahi gi oina di fagani wakhang le servicing gi oina di haina singna gani ahum subada metun rasifol lokasage ahan batang ki tang kuni thoi dagina kun mari fawbagi manung sida suba no bayamna kana gani sel khazadana masjid khara chatgani Adamak lakusul lakani. One woman my fakani, Murup Yamgani, Nungaiba Pau Tagani. Lemhori Batang, Kun Manga de Kuni Pan Fawgi Mununda, Lam the Chatpakai de Tikato Kanagani. Sayen Gikarbar Toriba Sing, Sel Krab Mango Havelay, Section View, Imung Munung Santi di Oigani. Mahigi Oinadi Fazana Satagani, Duga, Pakanga Sabisingi Oinadi, Tungagani. Mari subada karkat rasifol thamjage tangkuni thoidagi kun mari fawbagi ahan mataga ki manungda kutsa haibagi kanaba phangjaba masagi mahai ne sajaba phangjaba matam oigani tika to bakanagani karbar sokhatani anoba marup phangani lamda chatpakaide lemori batang kun manga dagina kuni pan fawbagi manungda haksang nongai tabadagi ningba khaiba oigani imung manung wakal tinabu watkani sel makong kwali Apaba marup kara tangani mahigi oina di ning butungde wakang le servicing gi oina di haina singnagani mathangda singha Singarasipol gi oina tangkuni thoidagi kunmari fawgi manungda thajataba marup na yeknaba oiba sel chatpa matamni wano masakri thangani
aduga mai di adumak palakani sarak sahing khara adumak thabak khurimak thengnagani ning butung busu adumak watkani lemori batang kun manga dagina kunipan fawgi manungda lamda satpa kaide pung sei toba karagani imung manung semgat sagat kani fam hongto hongjin khara laigani mahigi oina di ning butung de akhang de sabisingi oina di mugnagani mathangda kanya raspolgi oina tang kuni thoidagina kun mari fawgi ahan matanga ki manung sida lamda satpa kaide mari mata saugani wakhal nungaigani imung manung santi oigani karbar toba kane fam hongi lemhori batang kun manga dagina kuni pan fawgi manung da wano masakri thangani nubu marup fangani pung sei toba mingchat fangani lila drama yengduna matam lenthokani mahigi oinadi mayai oi aduga pakhang sabisingi oinadi thangagani mathang se tularasi phol amuk thamsage tularasi phol gi oina tang kuni thoidagi kun mari phawgi ahan matang kaksida sana khonabagi lambi da mingchat phangba sorgi thabak thorom da pukning sangba larik phongba fam hongba amadi lemori batang kun manga dagi na kuni pan phawgi manung sidana imung manung gi lambi da mara chetpa khara watpa laigani tobu nungaiba pawdu tagani imung manung semjin sajanba ngamgani masimakna hektat nungaiba haibadudi phangba ngamoi subu nomba karbar toba kanagani mahigi oinadi ningba thongde pakhang lesabisingi oinadi haina singnagani bresek tang kuni thoidagi kun mari fawgi ahan matanga ki manungda haksang nungai tabadagi tabak suba ningba kaiba oigani sel makhong pali imung manung wakhal tinade mina tauba thabakta ningba thongdaba oigani lemori batang kun manga dagina kuni pan fawgi manungda karbar da sel phangba tongchaba matamni famsu hongani lamda chatli anoba marup unagani mahigi oinadi ningba thongde pakhang le sabisingi oinadi muknai dhanu rasi pholgi oina tang kuni thoidagina kun mari fawgi manungda anoba nungaiba paw tagani wanomba wahai nungsiraga tokani mathau susingani larik phongani fam hogo jin khra lei lemhori batang kun manga dagina kuni pan fawgi manungda kana daba potta sel mangani mina sel ukigani ku da sikpa naba laigani karbar kanaba wali mahigi oinadi kaide pakhang le sabisingi oinadi haina singagani makar rasi phol gi oina ahan matang ka kitang kuni thoidagina kun mari fawgi manung sida wakhal sarang nagani migi asoiba yamna ugani ningba tungba watkani imung manung wakhal tinade lemhori batang kun manga dagina kuni pan fawgi manungda pung sei toba kanagani larik phongani sana khonabagi thabakta chawkhatkani sel phangani mahigi oinadi ningba thongde aduga pakhang le sabisingi oinadi muknagani kumbra se pholgi oina tang kuni thoidagi kun mari fawgi ahan matang ka ki manung sida lamda chatkani fam hongani mina chanbiba nuksibiba matam oigani larik ibu singona larik phongba yamna kana jaba matamni mingchachu phangani mathau singani thawdok yamgani dubule mori batang kun manga dagina kuni pan fawgi manung sida karbar tobu sing tika tobu sing wanom yamna kanaba jaba matamni laitin ge tabak tapukning sangani mahigi oinadi fajana satli aduga pakhang le sabisingi oinadi thunggagani asumna thamjari ba jayol gi rasi phol asigi iro hetloi bada kudul tamjagadari bisi minna rasi phol ni miyamna khorau na ngaibiriba minna rasi phol sigi ahan bata ki tang kuni thoidagi kun mari fawgi manung sida thika toba kanagani pi toba sanagi karbar toba saukatli fam hongi lamda satli lemhori batang kun manga dagina kuni pan fawgi manung sida wanomba sakri thangani ningba thongde imung manung irang langi mathok chili sel makong pali kok nungaite mahigi oinadi mayai oina chatlaga ningbadi thungba watkani aduga pakhang le sabisingi oinadi muknagani
असुमना थमजरीबा चयोलगी राशिफल असी मतंग असैद टेंशन जनबगी तंजादो लौजगे मथंगदी अरोइबा चयोलसु ओइबा अदुगा अनौबा था अमगी चयोल हौगलकपगसु पुनसिनगदबा चयोलगी राशिफल अमा पुजरकनी इरोइनना मथंगी लाकदरिबा था जुलाई थागी ओइबा राशिफलसु सेम सादना लेजगे सोइदनमगी जुलाई थागी राशिफलसु अमदि लाकदरिबा चयोलगी राशिफल अमदि तोंगान तोंगानबा थागसरकबा मतंगी मतंग इना थागसरकबा वीडियो खदिमक येंगदुना लेमिनसी पीके चैनल बु सपोर्ट तौबियो असिगदमक्तदि लोइबा फावबा ताबिरिबा अमदि मियेंग ताबिरिबा सिंग ख्वाइ खुदिमकबु ngomkholiतना थागसबा लोइनना मतंग सोइद टेंशन जगे उनमकबु अमगसुना खुरुमजरी कंगलैपाना याइफरे।